Ahanbada Maroiba Pau. Manipur Lengang na Paikalagliba 100 Days Action Plan gi Manung Channa Project kaya Hogdok Pagaloina na Scheme Sing Yentokpagi Thauram Ama ngasi pangthokre. Enforcement Directorate na money laundering case da Congress ke leader Sonia Gandhi amadi Rahul Gandhi phajinkiba adubo MPCC na yaning daba phongdokre. Kurumjari Poni TV na sandok sa Manipuri pau miyang tabiri ba singbo JOYSHREE na taram no sari pau sandok na pizari Manipur lengang na paikalagliba 100 Days Action Plan gi Manung Channa Project kaya hogdokpa sanggaba jatra hunba amadi scheme sing yentokpagi thauram ama ngasi Imphal gi City Convention Center da pangthokre thauram adu da Manipur gi Chief Minister N Biren Singh Power Forest and Environment Agriculture Science and Technology TS Bishwajit Mahod RD and PR Minister Y Khemchan Singh Textile Commerce and Industry Corporation Manipur gi Minister Nemsa Kipjen Water Resources Relief Disaster and Management Minister Awangbang Nyomai Tribal Affairs and Health Horticulture Soil Conservation gi Minister Letpau Haukep Health DIPR Minister S Ranjan Singh PSAD CAF and PD Minister L Susindro Maitei Social Welfare Skill and Labor Fishery Minister Ais Dinko Education Law and Labor Minister Dr. T.S. Bashanta Singh Veterinary and Animal Husbandry Transport Minister Kasim Basum Amadi MP Leisemba Sanaza wasu sarugyake ngasi virtual ge khutangda district kayada laigadaba ESB ISD ge makhada saba anoba hospital kunmanga amadi dispensary yangkai nipansu launch tauke Project Sing asi lupa crore taruk lakh ani lesing humphudrat sangna sangaban sagadabani MSPCL gi makhada laiba 33 by 11 kV substation gi ibudong marging hangang Imphal East 33 by 11 kV substation Hairok Thawal District 33 by 11 kV substation Khangabok Moirangpali 33 by 11 kV substation Hyangthang Imphal West 33 by 11 substation Laimapokpam Bishnupur District Singsu virtual gi khutangda sangake Department of Skill Labor and Employment gi oina Farjol amade Longmai Noneda Jatrawunki Lupa crore mapan lakh yangkai changna sagadaba project asida trade tara nithoi leiduna trainee chamaga marfudra nithoina train tauba yagadori ngasi gi thauram aduda chief guest ki warol piraduna Chief Minister N Birena haikibada ngasi sangariba amadi urep uyung tamliba sing ase Manipur gi praja miyamda pikiba thajaba adugi matung inna pangthokpani numit chamani gi plan ase mai paklaba matung chahi amagi amuk plan tawbani haiki amaromda haujik kanna chathariba war on drugs ki khongjang ase mai paklakli haibayai amadi masi punamak Manipur praja miyamna amata oina mateng pangbi badagini haiki Enforcement Directorate na money laundering case da Congress ki leader Sonia Gandhi amade Rahul Gandhi bo phajinkiba adubu yaning daba phongdoktuna MPCC ki President K Meghachandra MPCC ki Treasurer T S Lokeshwar amade party asige member kayana ngase Imphal ki Enforcement Directorate mamangda protest tawkre Thaudok aduda MPCC ki Vice President Hareshwar MPCC ki Secretary Johnny Maitei amade MPCC ki General Secretary Nangno Hoi Abon Maibo Manipur Police na fajin kre haide Loina na ngasi waithau sagwangsang tangjeng asina chingba lengang na inbiksang tawkraba yum humpuronggi relief camp da MPCC ki President K Meghachandra na luchingba tim amana yangsinba chatkre yangsin kongsat aduka mari leina na MPCC ki President K Meghachandra na haikibada waithau sagwangsang gi praja sing ase illegal encroachment ni hairibase karamba authority na hairibano Manipur lenga ki Chief Minister amadi mapi mapa oiriba sing na masa masa gi pata Pairaga Lajariba Praja Singh Asigi Yum Singh Takhaiduna Karigidamak Wahalibano Rule of Law Asi Laibak Asigi Prajagi Yum Tudeknabra Prajana Pairaga Sijin Nagadabra Natragana Lengakna Pairibra Haina Hanglake
loinana inviction tawkraba imung singidama nongmada changdraba yadraba polam sing leingakna kari simbi khrabage haina makhatana hangki Ang tarada notice piraga tang tarani thoida ayuktagi horaga yung loina thudekpa chananaba karino thaknanaba karino mayamsi nongmada changgadaba masak sing sarkarna kari sinbire kanana hairibano waitho amasung sangom sangi parja singse illegal encroacher ne si kanana haibano karamba authority na haibano masi karmaina makhoi bo parja singsi magi pata magi allotment pairaga leiriba singsibo illegal encroacher ne haibasi karmaina hairibano rule of law toina hairiba sibo Parja Singsi takhaina naba rule of law ra Parja Singsi karigino asuyamna wahali base Manipur gi sarkar chief minister Manipur gi mapi mapa oiba singse leba Parja Singsi ki mapi mapa ni asuk thina miwi bamada thar degree method ta asuk yamna tamthina ot pasi karigino Manipur State Sumang Lila Council amadi Theatre Mirror Manipur anina punna kushamnaduna Imphal gi Palace compound da laiba iboyama Sumang Lila Sanglen da Satliba tha asigi tang tara mapandagi hauraga moirang parvada yumpham oiba tha amagi theater workshop pangthok lagani wafam asingasi iboyama Sumang Lila Sanglen da pangthokiba paugi mifam amada camp director Sograpam Hemantana haikibani mahakna haikibada Sumang Lila ase Sitharak laba art form oigadra haibagi mipaiba lairingai sida living art form da matau karamna lehengadage haujik lairiba Sumang Lila gi status sidage Tathadana lainabagi pandamda training course ase pangthokadabani haiki training course ase gi project director Padmasri Nabawarepam na haikibada Bharat na ningkha tambagi chahi hupudra manga surakpagi Azadiga Amrit Mahotsav ki manung chana culture gi kudol oina tamjanabagi pandamda course ase pangthokadabani haina makhataki Sumang Lila bu pamjaba theater gi lamda nauna Khongdaningba singna Sumang Lila Sanglenda lakpiraga akupa marol khangbiba yagani haina press media gi kuthangda paujel lakli ngasigi mifam aduda program coordinator Yumnam Nilachandra convener PS Gunachandra amadi program asigi media coordinator Sarungbam Biren Singsu Sarugyaki Sumang lagi workshop amadi theater gi workshop aina koina thama pung pham ana tawjado lakliba jun gi tarik taraga mapal segi hauba aina koi pa adudagi anobo pattern khara matam ga sunaba theater si kamdona matam ga sunana uhangadage adigi Sumang la se dying art form oira kadra haidan mi paibe leiri si kamdona koi living art form si uhangadage hujik leiriba Sumang la dagi status si tathadana hengkana sanana bi damda kamain tawdage haibi matang sida anobo sikya ama anobo tambi takpi bagi paring patha ama uthona nabgi damakta Manipur State Sumang la council ni maike dagi honajari World Environment Day gamari leinana only one art haiba hiramda Federal Student Organization kanglaipa phexokna porongpata laiba Modern College ta pangthokiba painting competition adugi mana yenthokpagi thauram chaliba tha asigi taramanga da Major Khulda laiba Manipur Press Club ta pangthok lagani haina loop asigi Publicity Secretary Sanasam Pretina thadorpa cherolamana hairi Numit asigi pung ama taba matamda changdamnaba adugi makok mathang lauthokraba mahiroi singna mafam asida lakpinaba amadi makoina yekhiba laising ado mafam aduda thetuna miyamda yenghangani hainasu seroladuna phongdorakli Mama mapa oiba singa oja singa apaba mari thamduna apam pamda mod phongdok naraga satra singbo schooling piraba matam adutata apaba mahiroi puthokpa ngamgani haina The Standard Public School gi principal Laisram Rajesh na phongdokre ngasi Imphal West ki tile pata laiba school asida pangthokpa interaction session ase yamna unique oiba amakhakni atopa school singdagi top mawong amada pangthokpa interaction ni tongan ba classroom sing khaidok tuna class teacher singa parents singa interaction tawduna satra singe report card logani Madugi matungda makhoigi laiba pendaba school authority da tawhaningba kaya adu complaint counter da changduna complaint tawraba matung principal gi chamber da tongan ba discussion tawduna school gi administration ga oja sing amadi satra singa apam pamda kopna khana nainaduna apaba mahiroi amamam puthokna bagi pandamda school asida interaction session asi pangthokpani Ngasigi pre-nursery dagi hauraga class 10 fawagi topper singda mana piduna ikai khumnaba utuna pungning thaugatpagi thauram amaso pangthokle haina mahakna makhatana phongdokhe In these chambers
the parents have been divided into different phases, and as per the different phases, the interactions with the principal has been taken place. The principal briefed up about the different procedures, systems, focus, epicenters of the schools, what the school likes, what the administration demands from the school authorities and to the parents, guardians have been complemented. In this interaction session, the parents, guardians are also permitted to deliver and transact their opinions, comments, suggestions and the grievances they have. Kangleipak Student Association KSA amadi Rusa Manipur ga kusam naduna numit nini chupna Education Transform Life Highway Hiramda Pangthok kadaba Seminar on Implementation of National Education Policy 2022 gi thoram ngasi JN Manipuri Dance Academy gi Main Auditorium Home da pangthokre. Bharat ki oina honglakli ba education system asida Thengthadana Manipur su yahong naba honabaga loinana naha oiriba singbu skilling amadi upskilling tawduna local niche amadi future market ke darkar tarakpa sing piba ngamnaba honaba amadi mahiroi singna tamgadaba course ase hena khanaraga curriculum design tawduna amadi tamliba curriculum adugi pandam adugi matung inna hena akaknaba knowledge economy oinaba achoba thodang launaba pangthokpa thoram asigi ahanba numita Manipur University of Culture ge Vice Chancellor Professor Paunang Gunindro, Directorate of University and Higher Education Government of Manipur ge Director Dr. Rangita Bali Waikom amadi KSA ge President Shukham Vidyanandana President Member sing oina sarugyake thoram aduga mari lainana KSA ge President Shukham Vidyanandana Hongdokhibada anawa education policy ase akhang ai single loinana seminar ase pangthoklaba matungda laurakpa warep adu Manipur laingak amadi mari lainaba singda khangallaba matungda atai darkar taba singshu policy asida hapchinaba khanagani matam sangna chahi kunthra mari gi matungda anawa education policy ama lakpasi miyeng sana uba amadi leiramlibe education system asida hena khumang sauksinba ngamgani haibagi thajabashu lai haina phongdokhe. Matam sang na say kontra mariki matungda anoba education policy ama masi lakpasida aikoina masi yamna anoba miyeng sanna ubang amba education policy amani masina aikoi gi leiriba education sector je hana uplift tawba amang ngamgani habege thajaba adu mayamna ambitious oiba adu futuristic oiba policy amani na lawi adu bu hariba policy si state na masi implement tawnu khonu matamda kanai phauki thak yaure amasung masi kari kari challenges leiri habina singba mayam ama miyam da chamam na ba kya su leitabadi nate adna hariba national education policy 2020 si karino adu masidi yawe provision sing asi karamna step by step masi lakhot kadage aduga masidi challenges thengnagadaba sing do come down overcome tawdege habinu sing mado made koi punna nainaminaba aduga madugi critical analysis tawrakanda koi gi expert sing na phongdo bohum sing adu koi thana na ba hariba ngano se koi nga 2 day seminar se koi pangthok sabani paugi marakthana ten berbek amatang lugzari.
ब्रेक की मतुंग द मयाम ताराम नौक्सरी मखताबा पाउ पिजरी State Level Science, Mathematics and Environment Exhibition for Children 2021-22 Department of Education ge Science Unit na Technology and Toys haiba hiramda sinduna tha asigi tang tara dagi tarahumdoi fauba Johnston Higher Secondary School da pangthokre Exhibition ase district level dagi hauraga state level aduga amok national ge thakta Kolkata da amok pangthokane Pangthokliba exhibition asigi maru oibadi satra ama oibada lairik khaktana mapung phaba oidaba tongan ba Manipur gi mahiroi singge khud sa haiba kaya adu uthokpage tanja ama sulobani punna exhibition asida participant humpu nipan mukna model kaya puthokli ngasi loisin bagi thorom aduda exhibition asigi makok mathang laukthokpada Sacred Heart Higher Secondary School porongpat ki mahiroi konjengbam silkina makok take Mahakna solar season aduna weaving machine na fisha lonsa tawbage model puthoke lamdam asigi nupi singna firol kaya haksangi pangal season isin season nadana solar plate season aduna yamna laina amadi matam ichang changdana fi saba yahan bagi pandamda exhibition asida saru yakibani Solar energy dagi mateng lawraga solar energy se solar panel se mateng solar energy se adu phone se apply to matam de mechanical energy apply to adu ai hojiki ai models se test karega di ai hojiki solar dagi connect to de ai battery dagi ai battery model se run to samne ba ai model se run to samne ai battery se direct करेंगे किसी की मतलब ये वजह से बनता है आई ना फोन तो डॉक्टर को मैं रुपीस ना ताकि मुझे रुपीस में फीस हावा में करना पैसा या मसाला के बाहर या मैं वहाँ चंपा किसे सार्वस इनकम से हिंदू को हम दे प्रोडक्शन हिंदू को हम दे अब ये सब हमारा बेटा अपन मणिपुर का फंड है हम प्रोडक्शन से मपान इंटरनेशनल Kunmatoi Shuba the Great June Uprising Day ga mari leinana ngasi Kekrupata nomagi oiba lamtu sengdopagi thabak sathakre Thangmaiban United Club TUC Women Wing Kondongan be machamanai sing imoinu e-rickshaw Thangmaiban Sangai e-rickshaw Thangmaiban amade diesel auto driver union Thangmaiban ge miyoi singna lamtu sengdokpa aduda saru yakhe Kanglaipak Pumbagi Mangarak Suba Manipuri Aribar Lol Kanglai Lolge Wahanthok Sangdamnaba Hariba Program Learning Peace and Harmony Hariba Teamge Makada Student Union of Kanglai Pakna Sinkiba Preliminary Round ge Final Round ge Dama Khangat Kraba Mahiroi Singi Ming Laktokre Khangat Laba Mahiroi Sing Adudi Rina Tombi Oriental College Autonomous Tagel Impal BA 6th semester na Mag Kuntaruk Omirinda Naurem Oriental College Tagel Impal BA 6th semester na Ma Kuntarok Mungyanba Chungkha Manipur State Institute Class 10 na Ma Kunnithoi Wahengbam Hanbi Chanum Manipur University MLA Ngapigani MA 2nd semester na Ma Kunnithoi Thangjang Komolata Manipur University MA 2nd semester na Ma Kunnithoi Wahengbam Ajay Manipur University MA na Mek Ma Kunnithoi Numaitem Devrani Oriental College Tagel Impal BA 4th semester na Makun Laisna Sagrapam DM College Art BA 6th semester na Makun Haurongwam Ranjan Maitai Manipur University MA 4th semester na Makun Ahibam Rita Devi Manipur University MA 2nd semester na Makun Amadi Muhammad Anas Khan Manipur University MA 2nd semester na Makun Funky Haina Organizing Committee ge Convener T.S. Tarun Kumar na Thadoropa Cherolman Haidi Environment Development Officer W. Sanamacha Amadi Assistant Environment Engineer Abraham Yauna Horticulture Amadi Medicinal Pambi Singh Thabagi Thoram Ama Ngasi Imphal East ki Manung Chanalaiba Andro Nungkok ta Pangthokre Thoram Aduda SOY Basanta Amadi Nungkok Khulgi Khulakpasu Sarugyake Andro Nungkoki Akoibagi Fibam Phagat Hannabagi Pandamda Uchara Singh Asi Thabaga Loinana Training Come Orientation Program Amaso Pangtoktuna Lomi Singda Training So Pidamke Haukiba Jungi Tang Amada United Tribal Liberation Army James ki Keda Taramari Khulai Singa Loinana
Manipur lengakta surrender tawrakraba matung ngasisu aina thingkraba lalolup RPF PLA gi self-styled Lieutenant Colonel Ibotombi maitai surrender tawrakre. Masiga mari lainana ngasi Manipur gi Chief Minister N Birena Paumi Singa unabada June amada surrender tawrakhiba keder taramari adugi damak Manipur lengak ke matung ina paikhat payaba scheme sing paikhat kre loinana haujik makoi sing asi surrender camp da leiduna makhal kayagi training tawduna leiri haina phongdoke. Union Home Minister Amit Shah na Manipur da lakpada lalolup sing surrender tawrabadi FIR amata paloi amadi nomaisu kaploi haina thazaba Piramba campaign aduki makada haujikso laloluki mioi kaya surrender tawrakpa leptri. Ngasisu PLA gi phamnaiba Ibotombi maitai atopa ming Ibotomba apopa laikhidraba Irong Guno maitai Bishnupur district ki manung chanba Nambol Thangtek police station dagi asina surrender tawrakpagi homecoming ceremony asi pangthokpani haina phongdoke. June gi tang tara fawagi manungda jiri tipaimung lambi JT road sembidrabadi lambi thingba yauna khongjang kaya sangsilagani haina Jiribam district ki Chingdong Laikai Women Association na thadorakraba laukthokraba matung ngarang numidang pung taruk tagi hauduna pung nipu nipan gi JT road thingjinba hokre loinana numidang da miyam tholaktuna lambi thingba yauna maira gi rally shu satke ngasi miyam tholaktuna lambi thingke lambi da u sing thamjinduna lambi da mi chalhan khide loinana ban tawriba singna JT road lambi semgadabani aikhoigi demand pigadabani haiba kholau kaya su lauke haujik fawada pamdaba thagdok thoktanaba jiri police personnel singna ngak senbagi thabak sing paikhatle kauriba bangi matangda Chingdong Laikai Women Association gi Vice President Hawam Thoibina hai sahi kungi mamangdagi jiri tipaimuk lambi ase fattaduna leire ngasi phawa kana amata yangsin bidraba lambi ni hariba lambi ase sembinaba haiduna mari lainaba authority singda haijarabashu tabi dabadagi ngarangdagi hauduna JT road ase thingbagi khongjang sangsilakpane lambi asi semdriba phawba aikhoigi khongjang handokloi atuba matamda lambi sembidrabadi Jerebamda leiriba civil society organization sing yauna akanba khongjang oina national highway number 37 thingbagi khongjang su sangsil lagani haina phongdoke aikhoigi dabi Panda leiba Pajamiam si asuki mati ware lambi asi nungai te bana maram oiduna chathok chahin dam bhera ke am kare adu business tawba karba tawba lai bang tani na aikoi khudi mana chathok chahin dawda nungai te bagi phaw digi aikoi khoisaw rabda ngasi phaw ngasi changchilak tuna aikoi ngasi lagliba tang tara kani thoi ngarang nungdangi pung taruk tagina hayeng leap popagi nungdangi pung taruk phau da aikoi na ban kaujari basian masi mating da karing mata bi da thoklaga di karing ba action amda lokhat pida ba thokaba di jiri bam da leiba sibin organization mayam tasna duna aikoi akan ba khongjang gya changsilakani asita sunatana national highway number 37 asi su aikoi khongjang achawa changsilakduna ban gya kaupna chingba aikoi tawrani haiba wafam asi press media ai khongda aikoi han mafam asi thamjage Jiribam JDU district mandal gi president MK Baidena ngasi Chingdong Laikai Women Organization apung nipunipan gi ban kauriba asi yamna maram chai lambi asi matong kaya dagi chatpa yadana lairiba lambi ni lengakta kayarak hanna haijakrabaso ngasi fawa lengak na miyeng sangbi daba asi yamna laibak thibani maram aduna Chingdong Laikai gi Women Association na kupna khanaraba matungda ban asi kaubani loinana ban asi da JDU na su saugatli amadi lambi asi semdriba fawa leptana khongjang kaya su changsin gani haiba asi JDU na su support tawi haiki loinana Jerebangi MLA amadi Manipur gi CM N Biren Singh naso atuba matamda miyang sangbi duna thabak oina paikhatna baso haike Chingdong Laikai Women Organization na JT road ki ban chathari base nalo maram chumi haibadi ngasi thei kaya dagi hauraduna lambi asi chatpa yadre Manipur da leiriba sarkar naso thausabi dre maram aduna Chingdong Laikai Women Organization na kupna khanara matungda ban asi chathabani ban asi da ikoi matangda thoktanaba abadi amata tawroi loinana banasibu jiribamda leiriba JDU party nasu sagatli samaksu sagatpa jaujari Ban asida saruk yakhibi ningobang khuman laina haikibada National Highway number 37 ase yadaba matamda JT road ase fauduna chaliba lambini yamna maru oiba lambi ase Manipur gi CM na paisa kaithokle haiba wafam phawba piram labani adubo ngasi phawba sembidriba ase aikoi yamna nungaite atuba matangda sembiyo haina wafam su phongtoke
ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝꯒꯤ ꯖꯦꯇꯤ ꯔꯣꯗ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤꯅꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯁꯦ ꯀꯔꯤꯒꯨꯝꯕ ꯌꯥꯔꯛꯇꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯖꯦꯇꯤ ꯔꯣꯗ ꯑꯁꯤꯗ ꯁꯤꯗꯒꯤ ꯑꯦꯔꯥꯕꯣꯠ ꯃꯈꯣꯡꯗꯒꯤꯅ ꯑꯩꯈꯣꯏꯒꯤ ꯖꯦꯇꯤ ꯔꯣꯗ ꯆꯤꯡꯉꯕꯅꯤ ꯃꯁꯤꯗꯒꯤ ꯍꯧꯔꯒ ꯇꯤꯄꯥꯏꯃꯨꯛ ꯇꯥꯕ ꯂꯝꯕꯤ ꯑꯁꯣꯝꯗ ꯆꯠꯇꯣꯔꯤꯕꯅꯤ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯖꯤꯔꯤꯕꯥꯝꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯩꯈꯣꯏꯅ ꯂꯝꯕꯤꯁꯦ ꯐꯠꯇ꯭ꯔꯒꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝꯅ ꯑꯩꯈꯣꯏ ꯂꯩ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯁꯦꯝꯕꯤꯔꯛꯀꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯁꯦꯡꯁꯟ ꯀꯌꯥ ꯀꯥꯏꯔꯦ ꯍꯥꯏꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯂꯥꯛꯄꯗ ꯁꯤएमꯅꯁꯨ ꯍꯥꯏꯕꯤꯔꯝꯃꯤ ꯄꯩꯁꯥ ꯀꯥꯏꯔꯦ ꯍꯥꯏꯅ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯁꯦꯝꯕꯤꯗꯗꯨꯅ ꯂꯥꯛꯂꯤ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯁꯦꯝꯕꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯁꯤꯚꯤꯜ ꯖꯤꯔꯤꯕꯥꯝꯗ ꯂꯩꯕ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒ ꯂꯣꯏꯅꯅ ꯆꯪꯁꯤꯟꯖꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯔꯦꯞꯅꯤ ꯄꯥꯎꯒꯤ ꯃꯔꯛꯇ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪꯒ ꯑꯃꯨꯛ ꯂꯧꯖꯔꯤ ब्रेक की मतुंग मयाम तराम नौसरी मखा ताबा पाव पिजरी मयाई कोईबी द लाइबा प्ले 7 फुटबॉल टर्फ 5th edition of Choral Games या ओल अमदी रनस्टेट न सिंधु न पांगथोखरे थौरम अदुगा मरी लेना या ओल गे प्रोजेक्ट कोऑर्डिनेटर गेट मंगांग न हाइखिबदा मणिपुर असे पावर हाउस ने हाइना सकंगलिबा लमदम अमनी ट्रांसमेन सिंगे ओइना स्पोर्ट एस प्राइड हाइबा टीम द ngasi फिक्स जेंडर ngapigani mixed gender football match ase pangthokpani mamang thaktadi transgender khaktagi oina pangthoklami adubo handakti mixed gender oina pangthokle haina phongtokhe Rainbow United amadi Phawoibi FC na final match sanakibada Phawoibi FC na thoiduna champion oike football match adu loiraba matungda tree plantation program amaso pangthokhe June tha se akhoi gi pride month tha se da khoi moi gi akhoi manipur da ti pride walk ka to pride walk kumba se lai ta budi na ko akhoi na ko ai to da akhoi je power house kan sports ki power house ni na so hai budi na akhoi na transmen ge ja number transmen ge na focus to ga moi se football da ni ga pa ba na mo akhoi na football friendly match ma sin ja ba ada football friendly match akhoi na mix gender na thai handa ki wa mamang da je na transgender ra ta wa to mainly transmen to ra se aduga akhoi na football in to isu akhoi gi yawo gi na to ka na transgender football team na se wa india gi aham ko na transmen football team yawo na li khale adu ki su ngarang numidam pung taruk tagi hauduna pung nipu nipan gi kaukheba jire tipaimuk ban ase olm jiribam united club association ajukana ban ase bo mapung phana saugali haina ngasi bo parada laiba ajuka gi office pangthokiba paugi mifam amada ajuka gi president mutum maipak sanana mangangna phongdokre paugi mifam aduda ajuka vice president Shyam Kumar Mutum amadi finance secretary Y Roman Sarugyake ban asiga mari leinana mutum maipaksana mangangna haikibada chingdong laikai women organization na sinduna ngarang numidang pung taruk tagi hauduna pung nipunipan gi oiba tipaimuk lambi ban tauduna
Sangsiliba Khongjang asida All Jiribam United Club Association aso saruk yari. Jiri di Paimong Road asi Jiribam gi population ayambana saidang liba lambini. Masi haujik paliba laingakna atuba matamda sambidrabadi ajuka amadi atai organization singa pullaga akan ba Khongjang sangsilagani hairi. Ningsing bayabadi mamang sahida CMN Birena Jirida pangthokpa Go to Village 2.0 campaign da saruk ama oina Jirida Laklamba matamda JT Road asi Senaba Central Government tagi State Government da sentang kaithaduna leire hairomki adubo haujik fawda thabakta onthok piraktaba asi laibok thibani maram aduna mari lainaba Minister amadi CMN Birenga tanaraga atuba matamda yamna maru oiba JT lambi asi semjin binaba amadi dibong karong dagina Nungchepege lambi dibong khunau dagina college fauriba lambi lamkhai bazar dagina hospital fauriba lambi amadi Kalinagar ring road lambi asisu atuba matamda mieng sangbiduna sembinaba ajukana fongdorakli athumadanda akoi yam motorable road oidaba chatpa yadaba asimu yam maruba DC office house adini adagi tumatubamba akoi begragi yam miyamasi sigi lambi sinari adu hojiti sigi lambi yadabanina haiba jiri tulen lambi da begragina bograda korakada posai mayama mi mayama pujan mayama se sertabida pula to pasagi pula to loina hida longa sama chakra bane marabasina haiba lambi se antuna se mi na ba da marketegi Manipur government and concerned minister appeal tawjari Subna tagi sahi ani rom tangai riba heart patient manga sana thangrau jamgi ana layeng da mateng oina na ba haiduna ngasi lupa lakh amaga lising yangkai tengbang khre haina like minded group LMG gi publicity secretary Rakesh Naurem na thadorpa cherolmana khangalakli LMG gi secretary Soro Khaibam Ojitna Luchingduna Satkiba ngasi gi tengbang khongsat aduda Dr. Maibam Iten Mangsitabang Kunjeshwar Sobita Maibam Dr. Inawa Numaithem Debika Thongamba Rupachandra Surendra Amadi Atai Maru Oiba LMG gi member kayana sarugyake Khongsat adugi matangda LMG gi secretary S Ojitna Thongnawjam Rabi Masagi Chahi Kuntrataro Yumpham Laitaduna Chahi Taret Nipal Longi Mamangdagi Lamphel Yaifal Laikai da Laiba Krista Club ki caretaker oiduna mahake macha sing loinabi amadi apopa apopiga punna lairakhibani Rabi gi machanupa mangal sana khanghaudana hat narakpadagi PGI Chandigarh da makhata ba treatment chatharuna bagi instruction pirakpadagi machabu layeng ba puna ba honake adubo ana layeng sathanaba sel laitabagi awaba pau tabadagi like minded group LMG na group asege media partner oiriba Singjamai 360 gi kuthangda leibak miyamna pangbirakhiba selpham sing LMG gi member singna pangbirakhiba selpham sing amadi LMG gi general fund gi kharaga hapsillaga punna lakh amaga makhai khusin najabani haina phongtoke mahakna makha taraduna laingangna CMIST amadi PM gi haksel gi ka sing lairaba khudong sadraba singi piragashu kar asina konsindaba kaya leire maramasina lamdam sigi ka hena awa ana taraklaba singda ekoi khuding mangna angamba mateng pangminasi lainga khaktada inthok loisi social media da kangluki irang thokpa yaba wafam sing thagalakpa nungaitaba mioi kangluk kaya tholakpagi mahot Laita laira awa ana taraba singi I pau thagat naduna mateng pangnaragadi aikoi maselgi marakta hena nuksinaba amadi sakatpa purakani ningsing bayai pikliba karisu khangjadriba mangal sanagi makha taba treatment ase lakliba June gi tangkunda PGI Chandigarh gi damak Imphal thadokadawribani flight ta chatpa yabagi oithokpa leitabana ambulance amadi train da oina chatlagani Angang asigi anaba asi atuba matamda pharakpa oirasano haina LMG gi thomi singna yaipa thoni role so pangthoki handakse angang je Kangluk khuding maki khundariba Manipur asida karauma pukchel pikpa mioi kharana kangluk ki interest wa ngangba khopa tawjabagi wani awa ana tarko matamdadi kangluk khuding mangna imung amada leiba akoi mioi amana narakpagumna mangal sanagi akoi mateng panglakpadasu tribal dagi muslim dagi adagi kabui dagi kuki dagi naga dagi maitai dagi punamak mateng pangaktuna social media ji akoi ima amatagi machani imung amada
मी में नारकपदा अखोई पुरम मतेंग पांगदबने हाइबगी असिगुंबा सोशल मीडिया ना अखोइबु अपुनबा सक्तम अमा अखोई सागतमिनो लै मरमदनो थमनिंग वफमदी इमा लेबा मणिपुर सिदा अवाब तारको मतमदा अखोई खुदिमना ngamjaba lupa 10 dagi hauduna ngamjaba kaya ama अखोई मतेंग पांगमिनबगी मथौ ताई मतेंग पांगमिरकी बा ख्वाइ पुनमक लाइक मंदी ग्रुप की सेक्रेटरी अमसुंग लाइक मंदी की माइकेदगी कुबाक चंगु 10 लोनदुना थागजबा फोदुकजरी नुपा अमगी हक्सीबा असीबा हक्चांग अमा कक्सिंग डिस्ट्रिक्ट की मनुंग चनबा लोकसिपात अमदी सोरागे लोनाबा मरके लंबी की मताइदा तादुना लैरमले मियोय असे गाड़ीना थोमलंबदगी लैखिदबा ओइरंबा याय हाइना चिंगनरी हौजिक फावदा मियोय असेगी ममिंग माथा खंगबा ngamdri हाइनी Manipuri cinema की सक्नाइरबा स्क्रिप्ट राइटर लिरिसिस्ट अमदि डायरेक्टर सु ओइबिरंबा हेरोजित नारोइबमना मनुंग मतम सादना लैखिदबदा मणिपुर फिल्म फोरम ना अवाबा फोंदोरगली ngasi फिल्म फोरम की जनरल सेक्रेटरी ओइनाम गौतमनाथ खुयेक पिदुना थादोरकपा चेरोल अमदा हेरोजित नारोइबमना हिंगलेंगै मतमदा हि याय नमादो चपो हुरान बिने असिना चिंगबा मणिपुरी फिल्म कयादा डायरेक्शन पिबिरमी लैखिदबा हेरोजित नारोइबमना इरंबा मियामना पामना येंगनखिबा फिल्म सिंगे मनुंगदा धर्म की मिंगदा इमागी दमक हंगाम मरो पोखाइबी नुरई असिना चिंगबा ममिंग पनबयाई लैखिदबा सक्नाइरबा असेगे थवाइना ताइबंग मपुगी लैकोलदा इंगना सिगना लैबा ओइरसनु हाइदुना मपोगी मफमदा थौनी जबगा लोइनना इमुंग मनुंगी अवाबदसु सरुक यारी हाइना चेरोल असिना पल्ली कांगबोकपी पुलिस की टीम अमना ड्रग ललोनबा मियोय अमा हेरोइन पाउडर केजी अनीगा ग्राम चमापन यांखई मंगागा कोनना फारे फारबा मियोय अदुगी ममिंग थाउबिको एमके चही कुनमाथोय सेनापति डिस्ट्रिक्ट के तादु बिगे मनुंग चन्नलाइबा लाई विलेज तगिनी हाइरी हेरोइन असी चुराचारपुर गे टी चंफाई विलेज तगे लेटको हाउ हाउके चही निफुनिथोय कौबा मियोय अमदगे लौरकपनी हाइना मियोय असिना फोंदोरकली पाव असी ताबदगे कांगपोकपी पुलिस की टीम ना खुदकता मियोय असिगी मयुमदा चतुना थी बहुमगी थबक सथबदा सापोन केप चामगा तरा रोमदा यावरंबा हेरोइन पाउडर सो फागर पंगमखी हाइरी मियोय अनि असिगी मथकता केस अमा फाइल तौदुना मखा ताबा वाहोंग फंग सथबा होख्रे हाइरी अरोइबदा मरुइबा पाउ अमोहन्ना मणिपुर लैंगांगना पाइखलिबा चाम 100 days action plan ge manung chana project kaya hogdokpaga loinana scheme sing yanthokpagi thoram ama ngasi pangtokre amadi enforcement directorate na money laundering case da congress ke leader sonia gandhi amadi rahul gandhi fajin hiba adubo mpcc na yaning daba phongdokre ngasigi oina poni tv na sandok saba manipuri paulo sinjare mieng dabiri basingbo amuka na khurumjare